Exam aroiba numit oibani ngai. Pakhang pungkak pharakpa makhoi mayamdo punsinduna sango gari thaurami. Phone ga changba natte. Uniform dani nairiba. Rasbirna. Naiba haise ke moiramdri. Akhoi mayam oirami. Question paper hangdoktuna yengi. Mark hanjin thi. Pass mark phaudi phangani. Asam di ure punsi se. Lakpana. Bro, pass mark kak phang boirsune. Guts tani. Akhoi na pass tawdoise. Oza mayam dekta nation se. David na. Aidi result over chatpada hanjin wariam ngang lage na ngairibani. Atay di kay plan lege. Manina. Aigi di nupi anova amta koige. Handang matang se pass tawradi thagwang khalaktoyni. Thawbana. Hanay nupi do di kay tawraba. Ado wakhal janadra male. Mana ise pamaktaba male. Ado ijat layna aina oina to khawbana phatro. Phajaba wafam ni bhai. Aina kaina mai sha phangdringai mangonda oina kaina mai chak pishin gisini. Aina khaliba wakhal se. Khuba amta khusi yam phajaba wafam ni. Mayamdo amata oina khuba ka khurami. Awuba kharanadi mitka naba jani. Makhoina tawriba mawongduda. Lakpana. Handaki exam haidokpasidi Rasbirna chakunghanba tabani. Mayam yanaraba natro. Ai yare. Aishu yare. Aisu yare. Pumya yare. Amuk kausinakini. Marksing se iman manana phangakpada soyam dilausi. Chak pudi kaugini. Ado mayam pula pass tawradi paisa khara inkhatnaba yai kaino. Era yam likkanu da bro. Natu da position leptoini. Magi nungaiba phungdokpoina chak taw haibani. Nangidi chaduna ta leiri. Ado oirdi tawthagene. Ai isa fail oirso akaiba leijade. Ado tumdana mark thibadadi chi chawda pass mark ti phangani. Upayam di leiri. Second division yoba yabagi. Alternative to khara kana pass yana hairakdoro. Ado madi khanaba yai. Ado Manipuri lawba yawba natro. Akhoi marakta. Madu yam phangdaba yaroine. Kamay phangdoiba? Amta haironi. Practical school da thadoini external laasu school ozana yardi mark ipangda phangbai chance amdi leiribani. Good idea bro. Aidi tikendo kaya kaidawdene maagi subject da phana phazan tawramasune mark ti am pirakni thajade. Adugidi kyam khalunu akhoi kangbusa mane am yengthibani. Khara neijabasida aduna pulap oina mark pirakni di khaludra. Rasi di kangbani he. Maagi dine nikhil na hardi yare kaino. Nitiga yanadaine. Ai yak taktai nungsiramda mandeda. Punna lerambado bharada lehalli nare haira phawda chathande. Isingi machudagi ozagi thamoina hena hongbai mawngni ne. Afaba satrini mingchat purakni khanbanina adum namdana pikini da. Akhoina tawba yaba haibu atopa physics ki ozada khara napsinba. Haichodi di mana oraga. Oiningo jusanu gainu. Full phangdrasu 20-29 phangaloi. Bioga chemistry ozaga da khara nga thu thing thura loi kaino. Leiga koladana. Sara kaina. Sargi mahutta kausilaba. Missa kaina. Miski mahutta. Ma'am kaina ga. Madam gi mahutta. Ha. Bhai. Khuba khusi. Nangi plan do ya. Haibaga tawbana hali. Leikai mina nung thomakte da kha abani makhoina tawrido. Rasbirna. As pungsyam leiri. Kanadano chak amdi chasidana. Yaw sangjong chithawdoini lairik haira panadaw leitre. Chak chanaba phatti haidaine exam haidokdringai da. Thaba loidringai chadoini kaino. Haidokdringai gi mamangduna kona khanarasi. Chak chanaba yadradi chara hela leitamnine. Phatti haidana. Kharasu thajaroisida science ki satra manjadeba. Ado nganu di chargumse atei charsu. Bag to di yenda tadoiro. Makhong mari panba chabana di chap chani se weather se. David na thengani spot to akhoi do oiru sai bro hainaro. Rasbirna akhoi do indorse kuiri me ampundaba. Masidi nupi da halagi soiramde horen kaida lei harasu yumda lei haina wasakpa yanaba mawngda. Bhai chin thibadi phatte ko. Thiroida sum mayam lange kaida lei hangakpasu yai phone tawradi adui wani. Okay. Adudi phirala mamam thela chalase kuire thetaba. Pung kyanu? Nanga chap mane. Bro, atay lai. Sir pam haibagi wahai do ningsingba natra. Akhoi maraktagi amana letter hek chatpada fruit lawthoga likli mache to ongani haibado. As mado yamdi onhani. Ado thadi thajadeda. Bro, result ngai kisi.
ꯑꯗꯨꯒ ꯃꯥ ꯑꯣꯟꯕ꯭ꯔ ꯑꯣꯟꯗꯕ꯭ꯔ ꯌꯦꯡꯁꯦ ꯍꯣꯏꯅꯦ ꯌꯦꯡꯕꯗꯤ ꯌꯥꯏꯅꯦ ꯄꯥꯛꯇꯛꯅꯅ ꯁꯤꯟꯅꯈꯤꯕ ꯄꯦꯄꯔꯗꯤ ꯑꯣꯏꯕꯅꯤ ꯈꯔꯗꯤ ꯈꯟꯅꯕ ꯌꯥꯏ ꯑꯗꯣ ꯆꯦ ꯈꯣꯠꯇꯧꯕ ꯃꯤꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯤ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯀꯔꯝꯅ ꯍꯦꯛꯇ ꯄꯤꯁꯤꯜꯂꯛꯅꯤ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯣ ꯈꯔ ꯌꯥꯝ ꯄꯤꯅꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯥꯏꯕ ꯍꯧꯔꯁꯦꯕ ꯃꯗꯨ ꯇꯞꯅ ꯈꯟꯅꯁꯦ ꯆꯠꯁꯤꯜꯂꯣ ꯚꯥꯏ ꯅꯪ ꯐꯤꯔꯥꯜꯗꯤ ꯃꯗꯨ ꯌꯥꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯂꯦꯞꯄ ꯀꯤꯍꯣꯝ ꯄꯤꯖꯧ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯈꯤꯕꯅꯤ ꯃꯌꯥꯝ ꯕꯤꯛꯁ ꯃꯤꯊꯥꯏ ꯎꯝꯂꯛꯄ ꯀꯥꯎꯅꯨꯀꯣ ꯄꯂꯦꯝ ꯏꯃꯥꯗꯣ ꯃꯅꯝ ꯆꯦꯟꯕ ꯃꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯍꯦꯛꯇ ꯈꯪꯕꯅꯤ ꯁꯪꯒꯣꯗꯨ ꯔꯥꯖꯕꯤꯔꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯂꯞ ꯊꯨꯡꯂꯔꯦ ꯃꯐꯤ ꯃꯔꯣꯜꯁꯨ ꯍꯣꯡꯗꯣꯛꯄ ꯅꯠꯇꯦ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯗꯣꯔꯦꯟꯅ ꯏꯆꯥꯁꯤꯡꯁꯤꯗꯤ ꯅꯈꯣꯏꯕꯨ ꯌꯨꯅꯤꯐꯣꯔꯝꯗꯨ ꯍꯣꯡꯇꯣꯛꯑꯒ ꯂꯥꯛꯅꯔꯗꯤ ꯐꯗꯧꯅꯤꯅꯦ ꯃꯇꯝꯁꯤꯒꯤ ꯌꯨꯅꯤꯌꯟꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯊꯦꯡꯅ ꯃꯝꯅ ꯆꯠꯂꯦꯅ ꯆꯩꯕꯤꯕ ꯇꯥꯔꯦꯅꯦ ꯄꯥꯕꯨꯡ ꯆꯩꯗ ꯆꯩꯁꯟꯅꯨꯗ ꯎꯅꯒꯦ ꯉꯥꯏꯔꯤꯅꯤ ꯃꯊꯧ ꯂꯩꯇꯕ ꯃꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯗꯦꯕꯤꯠꯅ ꯁꯤꯗꯩꯗꯤ ꯁꯦꯠꯄ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯁꯦꯠꯂꯤꯅꯤ ꯆꯥꯛꯄ꯭ꯔꯥꯅ ꯍꯦꯛꯇ ꯍꯪꯉ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯀꯩ ꯄꯥꯎꯈꯨꯝꯕꯨ ꯄꯤꯕ ꯇꯥꯅꯤ ꯃꯣꯏ ꯍꯩ ꯌꯨꯅꯤꯐꯣꯔꯝꯗ ꯃꯤ ꯈꯠꯅꯕ ꯍꯧꯅꯗꯦꯀꯣ ꯄꯥꯕꯨꯡ ꯀꯥꯎꯟꯁꯤꯜꯁꯦ ꯁ꯭ꯇꯦꯞꯀꯤ ꯃꯥꯔꯛꯀ ꯄꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯦꯄꯔ ꯈꯣꯠꯄ ꯌꯥꯎꯔꯕꯣ ꯂꯥꯛꯄꯅ ꯍꯪꯉꯛꯄꯅꯤ ꯃꯅꯤꯅ ꯀꯩ ꯋꯥꯍꯪꯅꯣ ꯕꯦꯚꯥꯔꯒ ꯑꯝꯇ ꯌꯥꯎꯖꯗꯦ ꯌꯥꯏꯗ ꯏꯆꯥ ꯉꯥꯛꯇꯅꯤ ꯀꯣꯂꯦꯖꯀꯤ ꯈꯣꯠꯄꯒ ꯀꯥꯎꯟꯁꯤꯜꯒ ꯑꯗꯨꯝ ꯃꯥꯟꯅꯔꯝꯅꯤꯗ ꯁ꯭ꯇꯦꯞ ꯆꯨꯝꯂꯒ ꯑꯟꯁꯔ ꯚꯦꯂꯨ ꯂꯥꯜꯂꯁꯨ ꯑꯗꯨꯝ ꯃꯥꯔꯛ ꯄꯤꯕ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯦꯠꯁꯇꯣ ꯊꯥꯎꯃꯩ ꯃꯩꯉꯥꯜ ꯑꯃ ꯉꯥꯟꯕꯒꯨꯝ ꯇꯧꯔꯦ ꯉꯁꯤꯒꯤ ꯕꯥꯏꯑꯣꯗꯨꯗꯤ ꯀꯝꯗꯧꯔꯝꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯀꯝꯗꯧꯔꯝꯃꯤ ꯍꯥꯏꯅ ꯑꯁꯣꯛ ꯐꯣꯟ ꯇꯧꯔꯛꯑꯅꯤꯗꯣ ꯗꯦꯕꯤꯠꯅ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯏꯔꯝꯃꯤ ꯂꯥꯛꯄꯅ ꯑꯩꯁꯨ ꯑꯗꯨꯝ ꯏꯔꯝꯃꯤ ꯃꯦꯠꯁꯇꯒꯤ ꯁꯤꯅ ꯈꯔꯗꯤ ꯐꯤꯕꯝ ꯈꯪꯉꯤ ꯃꯦꯠꯁ ꯅꯨꯃꯤꯠꯇꯨꯗꯤ ꯑꯟꯁꯔ ꯈꯪꯕꯗꯤ ꯂꯥꯏꯔꯦꯗꯅ ꯀꯣꯏꯁꯟ ꯐꯥꯎꯕ ꯈꯪꯗꯕꯅꯤ ꯐꯔꯛ ꯈꯨꯇꯥꯗꯣ ꯑꯩ ꯂꯣꯏꯔꯦ ꯌꯨꯅꯤꯐꯣꯔꯝ ꯍꯣꯡꯗꯣꯛꯑꯕꯣ ꯄꯨꯂꯞ ꯁꯦꯠꯈꯤꯁꯦ ꯍꯥꯏꯔꯒ ꯑꯁ ꯍꯨꯃꯥꯡ ꯃꯅꯝꯗꯨꯗ ꯏꯔꯨ ꯂꯨꯊꯣꯛꯑꯦꯗ ꯑꯃꯨꯛ ꯁꯦꯠꯆꯤꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦꯕ ꯏꯆꯥꯁꯤꯡꯕꯣ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯆꯥꯅꯤꯡꯉꯤ ꯑꯃꯨꯛ ꯊꯣꯡꯕ ꯌꯥꯗꯦꯅ ꯍꯥꯏꯗꯣꯏꯔꯣ ꯃꯅꯤꯡꯗꯔꯥ ꯁꯪꯒꯣꯏꯗꯔꯥ ꯊꯣꯡꯕ ꯇꯥꯕ ꯏꯃꯨꯡꯗꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯅꯈꯣꯏ ꯁꯔ ꯑꯁꯣꯛꯁꯨ ꯆꯥꯕ꯭ꯔꯥ ꯍꯪꯉꯨꯗꯅ ꯃꯥꯁꯨ ꯂꯥꯛꯆꯅꯕ ꯑꯁ ꯃꯗꯨ ꯂꯥꯛꯇꯣꯏꯗꯤ ꯑꯩ ꯍꯜꯂꯒꯦꯀꯣ ꯀꯥꯟꯇꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯃꯃꯝ ꯍꯪꯉꯛꯄ ꯌꯥꯏ ꯑꯩꯁꯨ ꯇꯜꯂꯤꯌꯦ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯗ꯭ꯔꯗꯤ ꯈꯔ ꯐꯩ ꯑꯩꯈꯣꯏ ꯈꯛ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯁ ꯁꯔꯅ ꯇꯣꯉꯥꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯗꯨꯒ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇꯣꯏꯅꯦ ꯀꯗꯥꯏꯗ ꯈꯪꯗꯦ ꯈꯔ ꯂꯥꯞꯄꯗ ꯂꯩ ꯍꯥꯏ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯝ ꯆꯣꯡꯕ ꯍꯧꯕ ꯌꯥꯔꯦ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯆꯠꯍꯟꯅꯤꯡꯗꯦꯀꯣ ꯊꯥꯕꯜ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯐꯤल्म ꯀꯥꯞꯇꯨꯅ ꯌꯦꯡꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯒꯦꯔꯥ ꯑꯁ ꯕꯤꯠꯀꯗꯤ ꯅꯈꯣꯏ ꯃꯃꯥꯗ ꯍꯪꯖꯧꯀꯣ ꯑꯩꯁꯨ ꯍꯣꯁꯇꯦꯜ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ ꯑꯦꯟꯁꯥꯡ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣꯗ ꯈꯨꯠꯇ ꯁꯤꯟꯅꯕꯁꯨ ꯅꯠꯇꯦ ꯈꯔ ꯂꯩꯔꯝꯕꯁꯨ ꯑꯆꯥꯄꯣꯠ ꯆꯥꯕꯗ ꯂꯣꯏꯈ꯭ꯔꯦ ꯁꯦ ꯁꯤꯅ ꯀꯣꯟꯅꯔꯅꯤꯅ ꯑꯃꯒ ꯍꯥꯞꯄꯣ ꯄꯥꯕꯨꯡ ꯌꯥꯔꯅꯤꯍꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯥꯞꯄꯒꯦ ꯀꯩꯅꯣ ꯂꯨꯄꯥ 50 ꯆꯤꯡꯈꯠꯅꯕ ꯌꯥꯅꯤ ꯁꯦ ꯏꯄꯥ ꯍꯥꯞꯄꯒꯦꯁꯦ ꯔꯥꯖꯕꯤꯔꯅ ꯃꯅꯦ ꯏꯕꯥꯅꯤ ꯁꯤꯡ ꯂꯩꯔꯨꯔꯁꯦ ꯊꯥꯎ ꯃꯔꯨ ꯃꯔꯥꯡ ꯈꯥꯡꯗꯨꯅ ꯂꯥꯛꯄ ꯅꯪ ꯇꯧꯔꯝꯃꯣ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯀꯥꯟꯇ ꯗꯦꯕꯤꯠꯀ ꯁꯥ ꯂꯩꯔꯨꯔꯣ ꯊꯧꯕꯅ ꯑꯩꯗꯤ ꯅꯪꯅ ꯑꯩꯒ ꯏꯟꯁꯥꯡ ꯁꯦꯝꯍꯧꯔꯁꯤ ꯃꯈꯣꯏ ꯂꯥꯛꯄꯒ ꯍꯧ ꯌꯥꯅꯕ ꯁꯤꯡ ꯂꯩꯕ ꯆꯠꯄꯗ ꯁꯥ ꯂꯩꯕ ꯌꯥꯔꯕꯅꯤ ꯊꯕꯛ ꯑꯅꯤ ꯊꯣꯛꯍꯟꯕ ꯍꯩꯈ꯭ꯔꯕ ꯊꯣꯡꯒꯥꯜ ꯑꯅꯤ ꯂꯥꯜꯂꯒ ꯂꯩꯕ ꯗꯨꯀꯥꯟꯗꯨꯗꯒꯤ ꯂꯩꯕ ꯌꯥꯕ ꯁꯤꯡꯗꯨ ꯀꯩꯁꯥꯝꯄꯥꯠ ꯇꯥꯅ ꯂꯥꯛꯑꯝꯃꯤ ꯀꯩꯅꯣ ꯚꯥꯏ ꯁꯤ ꯇꯥꯟ ꯂꯥꯛꯏꯁꯤꯕꯣ ꯊꯥꯎ ꯄꯥꯝꯃꯨꯈ꯭ꯔꯦ ꯇꯥꯡꯉꯀꯥꯟꯁꯤꯗ ꯃꯤ ꯑꯃ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯤꯇꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯁꯥꯝꯄꯥꯠ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯔꯕꯣ ꯅꯪꯕꯣ ꯑꯁ ꯅꯤꯇꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯀꯣꯏꯗꯦꯀꯣ ꯚꯔꯥ ꯍꯥꯏꯕꯗꯣ ꯁꯤꯗꯅꯤ ꯇꯨ ꯒꯦꯠ ꯑꯁꯪꯕꯁꯦ ꯁꯨꯝ ꯃꯥ ꯎꯕ꯭ꯔꯅ ꯂꯥꯛꯄꯅꯤ ꯑꯁ ꯊꯣꯛꯇꯤꯕ ꯅꯪꯁꯨ ꯐꯣꯟꯁꯨ ꯄꯨꯔꯛꯇꯦ ꯅꯪꯁꯨ ꯌꯥꯎꯔꯝꯃꯣꯏꯅꯦ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯄꯅꯤꯅ ꯀꯧꯊꯣꯛꯀꯦ ꯇꯧꯕꯅꯤ ꯌꯥꯔꯔꯣꯏ ꯑꯁ PCOꯁꯨ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ PCO ꯀꯥꯏꯅ ꯅꯪꯅ ꯍꯧꯖꯤꯛ ꯄꯜꯂꯛꯑꯀꯥꯟ ꯇꯥꯔꯤꯁꯤꯅꯤ ꯃꯗꯨ ꯊꯥꯏꯅꯒꯤ ꯐꯤल्मꯗ ꯌꯦꯡꯉꯒ ꯈꯪꯕ ꯅꯠꯇꯅꯅꯦ ꯑꯁꯦꯡꯕꯗꯗꯤ ꯈꯪꯗ꯭ꯔꯦꯍꯦ ꯕ꯭ꯔꯣ ꯍꯜꯂꯁꯦ ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯑꯝꯃꯦꯅ ꯍꯥꯏꯔꯒꯦ ꯎꯗꯤ ꯌꯥꯝ ꯎꯅꯤꯡꯕꯅꯤ ꯃꯁꯥ ꯉꯝꯗꯕꯗꯣ ꯄꯨꯔꯥ ꯐꯍꯜꯂꯣꯅ ꯍꯥꯏꯅꯤꯡꯕꯅꯤ ꯚꯔꯥꯗ ꯆꯠꯂꯦꯗꯥꯏꯅꯦ ꯀꯣꯛ ꯆꯪꯉꯨꯕꯗꯤ ꯑꯁ ꯃꯣꯏ ꯕꯥ ꯂꯩꯔꯝꯅꯤꯗ ꯃꯗꯨ ꯁꯥꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯏ ꯑꯗꯨꯗꯅꯤ ꯑꯩꯅ ꯍꯩꯅꯗ꯭ꯔꯤꯁꯦ ꯅꯪꯁꯨ ꯍꯦꯛ ꯂꯩꯔꯣꯗꯅ ꯚꯔꯥꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯎꯅꯕ ꯐꯪꯉꯅꯤ ꯃꯥ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯍꯜꯂꯅꯤ ꯍꯥꯏꯕ꯭ꯔో ꯑꯗꯨꯕꯨꯗꯤ ꯈꯔ ꯂꯩꯈꯤꯅꯤ ꯍꯥꯏꯕꯅꯤ ꯃꯦꯗꯤꯀꯦꯜ ꯊꯥꯕꯒꯤ ꯂꯩꯒꯦꯗꯤ ꯅꯍꯥꯟꯅ ꯂꯩꯔꯅꯤ ꯃꯥꯅ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯂꯩꯕ ꯌꯥꯗꯦ
ꯑꯩꯅ ꯂꯩꯕ ꯃꯐꯝꯗ ꯃꯥꯅ ꯂꯩꯕꯗꯤ ꯌꯥꯏ. ꯃꯥꯅ ꯂꯩꯕ ꯃꯐꯝꯗ ꯂꯥꯛꯏꯁꯤꯗꯤ. ꯑꯗꯨꯒꯤ ꯋꯥꯗꯤ ꯁꯔꯇꯤꯀꯦꯟꯒꯤ ꯃꯌꯨꯝ ꯊꯧꯕꯥꯜ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯨꯝ ꯅꯠꯇ꯭ꯔꯕꯅꯤ. ꯑꯩꯅ ꯆꯠꯄꯗ ꯆꯣꯛꯊꯕꯁꯨ ꯂꯩꯇꯦ. ꯃꯥꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯉꯁꯨ ꯅꯪ ꯑꯗꯨꯝ ꯏꯅꯗꯨꯅ ꯑꯗꯨꯝ ꯆꯠꯄꯩ ꯃꯑꯣꯡꯅꯤꯅꯦ. ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔ ꯋꯥꯅꯤ ꯀꯩꯅꯣ. ꯃꯥꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯗꯤ ꯆꯠꯇꯅꯗꯤ ꯇꯣꯛꯑꯔꯣꯏ. ꯑꯩꯒꯤ ꯐꯦꯚꯔꯥꯏꯠ ꯁ꯭ꯄꯣꯠ ꯑꯣꯏꯒꯗꯣꯏꯅꯤ. ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯂꯩꯕ ꯃꯐꯝꯗꯨꯅ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯗꯧꯕ. ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯅ? ꯃꯥꯒꯤ ꯃꯇꯨꯡ ꯑꯩꯅ ꯏꯟꯅꯕꯗꯤ ꯌꯥꯏ. ꯃꯥꯅ ꯂꯦꯡꯗꯅ ꯂꯩꯗꯧꯕ ꯃꯐꯝꯅ ꯑꯩꯅ ꯂꯩꯕ ꯃꯐꯝꯗꯣ ꯑꯣꯏꯗꯧꯕ. ꯁꯤꯅꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯈꯦꯠꯅꯕ. ꯍꯜꯂꯁꯤꯗ ꯑꯗꯨꯗꯤ ꯊꯦꯡꯉꯦ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ. ꯏꯕꯥꯅꯤ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ. ꯍꯣꯏ, ꯑꯝꯇꯪꯗꯤ ꯎꯅꯤꯡꯕꯅꯤ. ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯒ ꯌꯨꯝ ꯌꯧꯕꯒ. ꯁꯣꯝꯗꯅ ꯗꯦꯕꯤꯠꯅ ꯃꯤꯅꯥꯏ ꯁꯤꯡꯂꯩ ꯆꯠꯂꯣ ꯍꯥꯏꯔꯒ ꯅꯇꯨ ꯂꯨꯝꯕ ꯆꯠꯂꯨꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯤꯅ ꯅꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯝꯃꯒ. ꯑꯩꯁꯨ ꯌꯥꯝ ꯍꯩꯀꯣ ꯑꯗꯨꯏ ꯊꯕꯛꯇꯣ. ꯑꯁ ꯌꯥꯗ ꯇꯧꯕꯅꯤ ꯕ꯭ꯔꯣ. ꯃꯃꯥ ꯇꯥꯈꯤꯅꯤ. ꯅꯃꯥ ꯀꯤꯔꯤ ꯀꯨꯀꯤꯗꯨꯒ ꯅꯨꯄꯤ ꯀꯣꯏꯕ ꯀꯥꯏꯅ. ꯎꯟꯕꯨ ꯎꯅꯔꯛꯄ꯭ꯔꯣ ꯅꯪꯅ ꯆꯠꯂꯨꯕꯗꯨꯕꯣ? ꯀꯥꯏꯗꯩ ꯎꯅꯕꯅꯣꯗ. ꯐꯣꯟꯁꯨ ꯄꯨꯗꯦ. ꯊꯣꯡꯒꯥꯜꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯜꯂꯤ. ꯚꯥꯏ ꯑꯌꯥꯕꯤꯅꯤ. ꯃꯅꯨꯡ ꯆꯪꯉꯨ ꯍꯥꯏꯔꯁꯨ ꯇꯜꯂꯤ. ꯃꯈꯣꯏ ꯃꯄꯥ ꯂꯩꯔꯝꯅꯤ ꯍꯥꯏ. ꯑꯩ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯪꯉꯅꯤ. ꯌꯥꯗꯕꯩꯅꯦꯃꯤ. ꯑꯩꯁꯨ ꯆꯪꯉꯝꯃꯤ. ꯍꯦꯟꯃꯜꯂꯕ ꯍꯟꯗꯛ ꯃꯇꯥꯡꯁꯦ. ꯆꯤꯡꯁꯨ ꯆꯤꯡꯅꯔꯝꯃꯅꯤ. ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ. ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯂꯧꯕ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯔꯕꯅꯤꯅ. ꯅꯇꯨꯗ ꯄꯥꯎ ꯄꯤꯈꯤꯒꯦ ꯍꯥꯏꯔꯣ? ꯌꯥꯝ ꯀꯤꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯀꯤꯕ ꯅꯠꯇꯤꯌꯦ. ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯑꯗꯨꯒꯤꯅꯤ. ꯀꯗꯥꯏꯅꯣ ꯀꯣꯛꯄꯤꯔꯣ. ꯑꯁ ꯍꯣꯏꯍꯦ. ꯄꯨꯖꯥꯔꯤ ꯑꯣꯏꯅꯤ ꯍꯥꯏꯈꯤꯕ ꯃꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯩꯅ ꯊꯣꯡꯉꯗꯤ ꯃꯐꯣꯜ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯕ ꯇꯥꯕ. ꯂꯥꯛꯄꯅ ꯍꯥꯏꯔꯛꯄꯅꯤ. ꯔꯥꯖꯕꯤꯔꯅ ꯑꯣ ꯌꯥꯔꯦ ꯑꯩ ꯂꯥꯛꯆꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯉꯨꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯊꯟꯇ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ. ꯊꯧꯕꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯣꯏꯅ ꯀꯣꯏꯔꯤ ꯈꯨꯀꯣꯏꯗꯨꯒ ꯑꯩꯒꯤꯒ ꯌꯥꯝ ꯈꯦꯠꯅꯩꯗ. ꯑꯗꯨꯅꯅꯤ. ꯄꯇꯥ ꯇꯥꯁꯜꯂꯨ. ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯕꯨꯗꯤ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯝꯗꯣꯏꯁꯦ. ꯄꯇꯥ ꯇꯥꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔ ꯄꯣꯠꯅꯤ. ꯌꯥꯝ ꯃꯥꯜꯍꯟꯕ ꯍꯩꯕꯅꯤꯀꯣ ꯅꯨꯄꯤꯁꯤꯡꯁꯦ. ꯉꯥꯏꯍꯥꯛ ꯌꯥꯅꯕ ꯆꯠꯂꯒ ꯈꯔ ꯂꯩꯔꯒ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯀꯌꯥꯅꯤ. ꯃꯥꯗꯤ ꯇꯧꯔꯣꯏꯗ. ꯑꯩꯅ ꯑꯃꯨꯛ ꯀꯣꯏꯔꯝꯃꯤ. ꯃꯑꯣꯡꯒ ꯁꯥꯊꯤꯅ ꯃꯥꯜꯍꯜꯂꯤ. ꯑꯩꯅ ꯏꯃꯥꯗꯩ ꯄꯩꯁꯥ ꯍꯨꯔꯥꯜꯂꯒ ꯃꯥꯒꯤ ꯊꯣꯟꯗꯕ ꯂꯩꯇꯦ. ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯤꯅꯦꯃꯤ. ꯀꯥꯟꯇꯅ ꯍꯥꯏꯔꯛꯄꯅꯤ. ꯔꯥꯖꯕꯤꯔꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ? ꯑꯩꯈꯣꯏ ꯕꯦꯁꯂꯣ ꯅꯠꯇ꯭ꯔꯒ ꯑꯍꯜꯂꯣ ꯆꯦꯟꯈꯤ ꯍꯥꯏꯁꯦ? ꯈꯪꯗ꯭ꯔꯣꯍꯦ. ꯁꯤꯁꯤꯂꯤꯌꯥꯗꯨꯅꯤꯕ. ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯈꯥꯗꯣ. ꯍꯧꯖꯤꯛꯇꯤ ꯃꯆꯥꯕꯨ ꯌꯥꯎꯔꯝꯃꯅꯤ. ꯑꯩꯒ ꯊꯦꯡꯅꯩ. ꯃꯃꯥꯏꯗꯣ ꯀꯣꯏꯂꯩ ꯂꯩꯕꯅꯤ. ꯆꯦꯟꯗꯧ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯉꯣꯟꯗ ꯔꯤꯆꯥꯔꯖ ꯍꯥꯞꯍꯜꯂꯤꯅꯤ. ꯑꯩꯅ ꯇꯨꯏꯁꯟ ꯆꯠꯂꯨ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯑꯣꯐ ꯊꯝꯃꯝꯃꯤ. ꯑꯩꯗꯤ ꯃꯥꯗꯣ ꯆꯥꯔꯖ ꯌꯥꯎꯗꯦꯅ ꯈꯜꯂꯨꯕꯅꯤ. ꯏꯔꯥꯡ ꯄꯨꯕ ꯅꯨꯄꯤ ꯀꯣꯏꯔꯨꯕꯩ ꯋꯥꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯀꯥꯟꯇ. ꯑꯩꯁꯨ ꯏꯔꯥꯡ ꯄꯨꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ. ꯉꯟꯇꯥꯅ ꯃꯌꯥꯝꯗꯒꯤ ꯍꯥꯜꯂꯒ ꯂꯨꯍꯣꯡꯕꯒꯤ. ꯂꯥꯛꯄꯅ ꯍꯥꯏꯔꯛꯄꯅꯤ. ꯔꯥꯖꯕꯤꯔꯅ ꯕ꯭ꯔꯣ ꯅꯪ ꯄꯥꯟꯕ꯭ꯔꯥ? ꯅꯪ ꯅꯨꯄꯤ ꯑꯣꯜꯂꯕꯣ? ꯁꯨꯝ ꯋꯥꯍꯩꯗꯣ ꯍꯥꯏꯕꯩ ꯋꯥꯅꯤ. ꯅꯨꯄꯤ ꯏꯔꯥꯡ ꯇꯧꯕ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯉꯟꯇꯥ ꯍꯣꯡꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯏꯕꯥꯅꯤ ꯏꯔꯥꯡ ꯇꯧꯕ ꯇꯥꯔꯦꯗꯅ. ꯅꯁꯥꯅ ꯈꯪꯉꯤꯗꯣ ꯐꯔꯕꯅꯤ. ꯏꯔꯥꯡ ꯇꯧꯗꯦꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯔꯔꯣꯏ. ꯇꯧꯕꯗꯨꯅ ꯍꯣꯡꯕꯅꯤ. ꯑꯁ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ. ꯃꯔꯩ ꯑꯣꯏꯅ ꯌꯦꯠꯅꯔꯛꯑꯅꯤ. ꯚꯥꯏ ꯅꯤꯈꯤꯜꯗꯣ ꯅꯤꯇꯤ ꯇꯥꯟꯅꯔꯤꯕꯣ ꯍꯧꯖꯤꯛꯁꯨ? ꯃꯗꯨ ꯇꯥꯟꯅꯔꯤ ꯃꯥꯜꯂꯤꯅꯦ. ꯐꯪꯁꯨ ꯐꯪꯉꯔꯣꯏꯗꯕꯗ. ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯝꯕꯤꯗ ꯊꯠꯂ ꯐꯨꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯌꯦꯡ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯛꯑꯒ ꯅꯩꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯀꯣꯟꯅꯩ ꯋꯥꯕꯨ ꯑꯣꯏꯅꯤꯡ ꯑꯣꯏꯖꯁꯅꯨ ꯀꯩꯅꯣ. ꯃꯣꯏ ꯃꯁꯦꯅ ꯉꯥꯡꯅꯔꯤꯕꯅꯤ. ꯔꯥꯖꯕꯤꯔꯅ ꯑꯣꯐꯤꯁꯔ ꯑꯣꯏꯔꯁꯨ ꯃꯥ ꯅꯤꯇꯤꯗꯤ ꯐꯪꯉꯔꯣꯏ ꯍꯥꯏꯔꯤ. ꯉꯁꯤ ꯍꯣꯔꯦꯟ ꯍꯣꯡꯗꯧꯗꯤ ꯂꯩꯇꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯂꯧꯔꯅꯤ. ꯁꯤꯃꯗꯤ ꯀꯟꯐꯥꯔꯝ ꯇꯥꯔꯕꯅꯤ. ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯃꯥ ꯆꯪꯉꯛꯄ ꯈꯪꯍꯧꯗꯦ. ꯆꯣꯞꯀꯦ ꯈꯖꯤꯛꯇꯗ ꯈꯥꯛꯏ. ꯊꯣꯏꯕ ꯀꯔꯤ ꯂꯧꯕ ꯁꯣꯏꯗ꯭ꯔꯕꯅꯣꯅꯦ? ꯃꯃꯥ. ꯏꯃꯥ ꯁꯤꯗ ꯐꯝꯕꯤꯌꯣ. ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏ ꯐꯝꯖꯧꯗ. ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯅꯦ ꯍꯥꯏꯗꯥꯏ. ꯑꯩ ꯍꯩꯅꯗꯦ. ꯑꯗꯨ ꯇꯧꯗ꯭ꯔꯤ. ꯏꯆꯝ ꯆꯝꯕ ꯌꯦꯟ ꯑꯣꯏꯅ ꯇꯧꯔꯦ. ꯐꯔꯛ ꯇꯥꯗꯅ. ꯑꯗꯨꯝ ꯐꯝꯃꯣ. ꯌꯥꯅꯤ. ꯌꯦꯟꯗꯤ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯑꯩꯅ ꯆꯥꯖꯗꯕꯩ ꯋꯥꯅꯤ. ꯀꯩꯁꯨꯗꯤ ꯈꯟꯗꯦꯗ. ꯑꯗꯣ ꯊꯣꯏꯕꯅ ꯂꯧꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯦꯕ ꯃꯃꯥ. ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯍꯦꯛ ꯇꯧꯕꯒ ꯄꯥꯕꯨꯡꯒꯤ ꯀꯥꯔꯁꯦ ꯑꯩꯅ ꯂꯧꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ. ꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯏꯃꯥ. ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯧꯔꯁꯨ ꯌꯥꯏꯅ. ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ. ꯑꯄꯥꯝꯕꯗ ꯍꯥꯏꯌꯨꯗꯣ. ꯁꯦ ꯏꯃꯥꯅ ꯌꯥꯔꯦꯕ. ꯅꯪ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯈꯨꯗꯣꯝꯕꯤꯗ ꯊꯤꯜꯂꯨ. ꯑꯩ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ. ꯅꯈꯣꯏ ꯃꯌꯥꯝ ꯑꯦꯛꯖꯥꯝꯗꯤ ꯅꯨꯡꯉꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯔꯣꯏꯕ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦꯅꯦ ꯑꯗꯨꯗꯤ. ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ. ꯍꯥꯏꯗꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯌꯦꯕ.
sida pass taunaba lai khurumdaba leitrabani daima tawjesani dai chamaya kaigi tawroi debiti udena han khrabo made chasi gamta haibidrabo kadai dei hanbano daima phone da wari chiktheramni kari hangnarim no khangde lai ka takna leikraba khangde charam dai doina chillasu chinna mateng pangna ba hairage aduna parani chak loi hore iron ba amaga champot amaga kambirambani adu haigena thorakpani mana ne champot janinge na hairambado charam dai da soidana thorakini ma mahasu nupi ga koirabrane phone da wari sari se ai khoi thoiba su nupi koirabo ima gyan yam tajabani da mayam se aina ja nupi nganta na thijilu bai tawbani makoi di angang majagum leiribani ima ai su nupi thi haibe wani angangi wakhal chenjaribani kantana hairakpani mamtana nakhoi masel kankhatnaro ko ai jak to thibiramora kamain tawge manungda chadoiro noibo sangoida chargi mama sisu mahau moidoin yani na bai adum chasilasi isingau da kan biruge ko dudi nakhoi gi do loibaga hairo ai thangdok pige hindi serial ngahak ta yemkhige yani mama akhoi dum tawjarage bro mulamani yar thumdu kok thakchilo alu mulaba yeng adu muladine enjang chaba yarabani ngahak munba watkhini thumbudi thaage aine phatwai nan thoke akhoi jakhom se nungai tiba tawsilo hayeng wai kanani hoi nangsu kanaba dumaina aishu kana handoini mayam langi du changamde phone da wari kana nungai mi tani tarui khangda khai kenari ba haidoni exam pum loi loi rakanda cherawa da phajana chong ngasidi chathaningde imana ba myam su chachena hainariba aina chatlarui ge haibado yam phajadri rb hoide su leirini makhoi papungdi kemta haidro tu makhoi babung phawbane kemta haidi chatpa yaroina lapna chathaningde ka khaiba natana nasana decision lepa loiraga aingonda haira ibani ne adui wa natiba ngasidi exam so dum nungairami mayam su bit loin lei chatchena haibadu da aishu nangna yarakani khandana hoi haido ureba idea roi haire ko exam sida loiradi nangna sa thokna koi chatlaso hairaro asoyangam yawhaningde tawradamni kaino tawradamni kaide thabalne hena luraba natro laitage phai aingonda kemta harakanu ko nangonda haiba nati nangna sauban kibasina rb gi phone se save tawdaba number ama call koi tawtok silakpa adudi pairodana ngha kwari sa kisi kaino yam thamaningbro ai nangna haibada inbani he rb hoide exam gi laik pa chat ke haibada phone pugano haibado ai pubidamni oho pubidaba haiba pudabane haiba ai hojik su yumda phone loba chatri exam pura hoina loiraga paigen si pumna muk nangbu nungsibaini hoini adobudi khangi ado inba ngasi gi thabaldo chatpa yaroi ko as imanaba mayamna loin chatkhraga ai gaido leiduin ai atopa nupi koige haibadi nattidana chak chanani haidai thamo as tawradawni nangido engondaro nattimi phone amuk sungalakpa dugini mayam se chak toklakpa dwaida kai hainagi yengi aduga pau piraki nangna dum chatpada aina tawbado nasane ya joko as adumain tawna gumsida aigidi haire ko mina aisha nangna ngamme na hainakrani adu hainaragane nang aswai ngam yawdabado aini khwai hen haraudoise phare chak chanani haibado phajana chanaro phone yam lakhibadu su pibikro kanano yenghalo sawiro saudiye chak hek tokpaga phone torpa kawgano kadar tawraga chatke su khangano miss call da piro ai dum tawraki nupina chatke yadabagi isuk suk thaba saktam du ubada nungai tabadi lairadana nokningba phawi makhoi masel noksillami yaramaroine ha asi khangdana ne aina nupida pawam ta pidrise chatlura matungda khangbadudi khare isau langani themnani loireduda bro save tawdaba number ama call hanjin lakibani kanano save tawdi paisu paikhatti aduna khangde nupina yadrabani na nasado isuk suk tharene tasingna nungai bide nangi khanbada nang sida night duty ta hobada bani ne ani sina halakpaga gate ka do rang do pi as yam harakanu da thingi banu pi se setana lawko mana nangi hak matlaga nangna lawdradi cha ki mautane dhana chaw ko se bro message lai lok loi kaw khriyang as kana no ne
ꯐꯠ ꯌꯦꯡꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯆꯪꯗ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯉꯥꯏꯔꯝꯗꯕꯤ ꯑꯗꯨꯝ ꯆꯠꯂꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯕꯩꯔꯣ ꯀꯩꯅꯣ SMS ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯣ ꯁꯥꯎꯔꯅꯨ I'm sorry ꯑꯩ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯍꯩꯃꯥ ꯑꯁꯦꯡꯀꯤꯒ ꯍꯜꯂꯛꯇꯦꯅ ꯏꯃꯥꯅ ꯇꯨꯝꯃꯤꯉꯩ ꯉꯥꯏꯍꯥꯛ ꯄꯥꯏꯍꯧꯕꯅꯤꯀꯣ ꯐꯣꯟꯁꯦ ꯑꯣ ꯅꯪꯗꯤ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯣꯏꯔꯦ ꯑꯩꯅ ꯊꯥꯕ ꯃꯦꯁꯦꯖ ꯍꯜꯂꯛꯇꯈꯩ ꯉꯛꯇꯕ ꯉꯝꯗꯦ ꯁꯥꯎꯅꯨꯀꯣ ꯅꯪ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯕ꯭ꯔꯣ ꯀꯅꯥꯅꯣ ꯌꯥꯔꯣꯏꯕꯤꯅꯦ ꯉꯁꯥꯏꯗꯩ ꯀꯣꯜ ꯇꯧꯔꯝꯃꯤꯁꯦ ꯃꯩ ꯍꯧꯈꯩ ꯁꯥꯎꯈ꯭ꯔꯦ ꯑꯩꯅ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯦꯅ ꯈꯟꯈ꯭ꯔꯦ ꯑꯦ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗꯦꯅ ꯑꯦꯛꯖꯥꯝ ꯆꯠꯄꯗꯨꯗ ꯇꯧꯗꯕꯅꯤ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯔꯛꯑꯁꯨ ꯃꯃꯥꯅ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡꯅ ꯄꯥꯏꯕꯗꯩ ꯐꯠꯀꯑꯁꯨ ꯃꯥꯅꯤ ꯈꯪꯗꯅꯕ ꯑꯁ ꯅꯨꯄꯤꯒꯤ ꯀꯦꯁ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯆꯥꯛ ꯆꯥꯔꯁꯤꯔꯥ ꯆꯥꯛ ꯂꯩꯔꯤ ꯗꯦꯕꯤꯠ ꯑꯩ ꯀꯣꯜ ꯑꯝꯇ ꯇꯧꯈꯤꯒꯦ ꯅꯪꯅ ꯂꯤꯂꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯍꯥꯏꯅ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯑꯩ ꯃꯈꯥ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯏꯁꯧ ꯊꯤꯟ ꯂꯥꯡꯉꯤ ꯔꯤꯡ ꯆꯠꯂꯕꯣ ꯃꯃꯥ ꯄꯥꯏꯔꯛꯄ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯨ ꯐꯔꯛ ꯇꯥꯏꯍꯦ ꯀꯣꯛ ꯍꯥꯏꯔꯛꯀꯦꯗꯦ ꯀꯅꯥꯅ ꯈꯪꯅꯤꯒꯦꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯣ ꯍꯧꯖꯤꯛꯇ ꯑꯩ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯥ ꯀꯣꯏꯒꯗꯕ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯐꯖꯅ ꯀꯣꯏꯌꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅꯦ ꯗꯦꯕꯤꯠꯅꯦ ꯃꯥ ꯅꯠꯇꯤꯌꯦ ꯑꯁ ꯏꯀꯥꯏꯍꯦ ꯋꯦꯇꯤꯡꯗꯣ ꯑꯩꯒꯤꯅꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯋꯥꯏꯕ ꯂꯤꯒ ꯋꯥꯔꯤ ꯁꯥꯕ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯌꯥꯏ ꯌꯥꯗꯦ ꯇꯧꯕꯗꯨꯗ ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯈꯠꯄ ꯐꯔꯛ ꯇꯥꯔꯕ ꯃꯥꯁꯨ ꯆꯠꯇꯣꯏꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤ ꯆꯠꯁꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯃꯗꯨꯅ ꯌꯥꯏ ꯌꯥꯗꯦ ꯇꯧꯕꯗꯨꯗ ꯋꯦꯇꯤꯡ ꯇꯥꯍꯟꯈ꯭ꯔꯦ ꯅꯕꯥꯅꯤ ꯁꯥꯎꯅꯅꯨꯀꯣ ꯃꯥ ꯑꯝꯇ ꯄꯥꯏꯍꯜꯂꯛꯀꯦꯔꯥ ꯁꯦ ꯅꯪ ꯄꯥꯏꯔꯛꯅꯕ ꯍꯥꯏꯌꯦ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯟꯅ ꯆꯥꯔꯁꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤꯕ ꯌꯥꯔꯣꯏꯕꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯐꯣꯟ ꯇꯧꯔꯛꯀꯗꯕ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯁꯨ ꯑꯩ ꯍꯦꯠꯐꯣꯟ ꯍꯥꯞꯄꯒꯅꯦ ꯏꯁꯩ ꯇꯥꯕ ꯁꯥꯅꯤ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯊꯥꯕꯜꯅ ꯂꯨꯕ꯭ꯔꯥ ꯑꯩꯅ ꯂꯨꯕ꯭ꯔꯥ ꯇꯧꯔꯛꯀꯅꯤ ꯑꯦ ꯃꯈꯥꯒ ꯇꯥꯕ ꯅꯪꯍꯧꯗꯦꯅꯤ ꯊꯝꯕꯅ ꯍꯥꯟꯈ꯭ꯔꯦ